State ASIGI Chief Minister ki Advance Convoy Da Khut Tharakpa Haibasi Chief Minister Da Khut Thabaga Pangkhak ni THOUONG ASIBU CHATHARAKLIBA SHING ASIGI MATHAK action LOUKHATPA NGAMDABA Manipur Police ki DGP AMASUNG Security Advisor KHUDAKTA SHINDOK HAINA URIPOK APUNBA AMASUNG URIPOK NUPI APUNBA na TAKSHILLAKLI URIPOK Sorbonne Thingel Public Library ki Motivation Hall da ngarang pangthokpa paung imifam amada URIPOK APUNBA ki General Secretary Samom Durubanhai Irang asi haurakpadagi Jiribam District ta pamdaba thodok sing thoktanaba Peace Committee semduna khundaminari ba phurup sing nungsi janana leminarakhibani adubu kuki khulai paiba sing asina miyoi ama mihathi na hatok pikhibaga loinana hanjin attack chatharakpa se akan mamongda condemn tawi moreda khunda laita duna leiramba maitai sing takthora aduga chap manaba lalong ama Jiribam District ta su chatharakpani haina lawi Jiribam District ta thokliba irang asina maram oiraga lanjenna riba khudingmakta lengakna pangba yaba mateng khudingmak pangna ba honabiu URIPOK APUNBA amasung URIPOK NUPI APUNBA na su awaba taraba Jiribam District ki miyamda angama mateng pangani thokliba irang asida security gi ahoba khara leibadagi lakshin bangamdabani haina miyamna khanarambani adubo state amagi chief minister gi convoy da fauba khut tharaklaba Kuki Kulai Paibasing asi mari lainabasing na terrorist group ni haina lauthokpa ngamdana leibasi karigino haibase achoubo wahang amoirakli irang asibu laksin bangamdaba matik chadraba Manipur Police ki DGP amasung Manipur gi security advisor masana khangna pham thadokpiro anoba DGP ama hapaga loinana security advisor gi charge asi Manipur gi chief minister da sinabiro haiki Manipur gi asigumlaba chief minister gi adumba security singi mathakta kuki narco terrorist singsina attack torokpa haibasi chief minister masamakte attack torokpani ene lowi maramdi Manipur gi chief minister haisi any hongba sawbo isinu chief minister haiba phammase masi khut thabam thokte moi gi mathakta khut thaba haibasida agoi Manipur gi security advisor oibiriba akoi gi Kuldip Singh aduga unified command ju paibiriba amadi DGP Manipur oibiriba singna huzik phawbugi manungda hairiba chief minister gi mathakta chief minister gi security singi mathakta khut tharakpa sida huzik phawba makhoibu terrorist ni na lauthokpa ngamdaba ise yamna laibak thibani maramaduna hairiba singa se khudakta terrorist ni lauthokpiu Nakalamromda paugi mifamadu da sarukya khibi URIPOK NUPI APUNBA ki advisor konsam puinabatin hai Lanasi kuki khutlai paiba singna chingthaktagi nongmai kaptharaktuna haurakpani aduga maitai singna masa ngakthoknaba hotnajapani haibasi mayek sengna khanglaba wafamne macha ngakthokjanaba hotnariba khulngakpa volunteer singbu thengkhang kayada che thaduna kauba se laibak thibani leibag asibu kannaba thoklakliba volunteer sing asi makhuta khulai painingba amata nate khulngakliba volunteer sing asi lan loidriba fauba phaba punba tawba yaroi haina sumahangna makhatakhi Khulngakpa singjibu valley da lebani law lebani haidana aita government ki side gi central gi side gi pansandana NIA pansandana CBI thajandana police na che piraktana tawbase tawbiganu isasin khunwana ngaibasi Manipur ima leba kanana bani Manipur ima leba kanana bathoi baji makhuta khulai paining banate chaitup amga tholakpani hojik se kandaba yadabagi moina dum hora bani na khoi gi isa khulngakpa singjina ahing nungdhin khaidana siba changba naidana amata sokpa yaro imale baksa herga khungakpani aduna Manipur government ki side gi oiro India gi NIA degi oiro CBI degi oiro khulngakpa isasing amata akhoi gi lansina loidibau phabasu yaroi ek amata su panba yaroi masi URIPOK APUNBA amadi URIPOK ki unal mai kai degi khulngakpa mayam amata phaba yaroi haina haijeri